local ni kanra se do mayam kanra di khari pi e local ni kanra se do mayam kanra di khari ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯆꯠꯄ ꯈꯣꯠꯄꯒ ꯇꯧꯕꯁꯤꯒ ꯍꯥꯏꯗꯤ ꯍꯜꯂꯛꯑꯦ ꯑꯗꯨꯝ ꯁꯥꯗꯥ ꯇꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯐꯖꯅ ꯑꯩ ꯂꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯇꯥꯡ ꯆꯥꯕꯗ ꯊꯣꯡꯕ ꯊꯥꯛꯄꯒꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ. Hi everyone, welcome back to my channel. Ngasigi mubang sidi ko lota chamdong ama leijare kandra thongba ama leijare papor ama leijare ado ame pim ga jaram madi amoina hawada ne abako ame pido tawdre nangdre class atuni na ado babab jang cha thoga isu class atuni aba duna dum kupi ma sejal laga dum tawthoye mubang se ado ye hoji mayam chaba hujarage do han hinjang sidi ko nusa sabani lota chamdong de hana chajarage. Kandra se ya bako sai he bo pham na dum mang ta rai jin hinjang se nga si pm su ko hinjang mai jam thate na hawa sai nu sa ja hawa lota chamdong si su jam sa te na hawa na hawa lota chamdong ja
ꯅꯨꯡꯁꯥ ꯁꯥꯕꯗꯤ ꯑꯗꯨꯝ ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯂꯣꯇꯥ ꯆꯝꯊꯣꯡꯒꯨꯝꯕ ꯍꯩꯅꯥꯒꯨꯝꯕꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯏꯔꯣꯟꯕꯒꯨꯝꯕ ꯒꯥꯔꯤꯒꯤꯁꯨ ꯌꯥꯝ ꯐꯪꯗꯦꯕ ꯕꯦ ꯇꯥꯏꯝ ꯑꯣꯏꯕꯅꯤꯅ ꯆꯠꯄꯗ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯊꯣꯡꯕꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯣꯇꯥ ꯆꯝꯊꯣꯡꯁꯤꯡꯗꯤꯀꯣ ꯂꯣꯏꯁꯤꯜꯂꯒꯦ ꯁꯥꯕꯁꯤꯒ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯔꯦ ꯊꯛꯑꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯅꯧꯅ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ